Siza Tarang Subatangka Siza Nang Bukaidano Ichil Nang Bu Ayangba Tanagani Karamna Irei Nang Bu Aganba Thatlugani Kamdongna Basanta Machuna Yetluba Manglan Amagi Saktam Sankhigadra Nakin Tha Mera Khongdoi Hulakpada Langbang Mangmaigi Ayukni Aying Manung Sitli Ahing Matam Loiduna Nong Nangan Phum Taurakpada Apambi Ahal Koluptai Thogol Jelaktuna Yenglare Siduna Leiramgadrak Hallui Adubu Ibe Masanadi Kaishum Sangi Piklaba Kanungda Tasanduna Phamlammi Wakhali Sing Khanduna Maya Kallaba Hu Mahi Haizin Kiba Chak Adudi Maru Ama Phauba Thinglamda Ichum Chumna Leiramlabada Thogol Nupi Chinduna Mabi Mamamtada Tamlure Anganba Ayuk Oibana Thogol Isik Siklinge Achikpagi Khudong Chaba Lauduna Mamta Ibe Malingakle Chinalon Silamba Thong Adugi Sozau Hangaglabada Unglamba Wakhal Thadokduna Yinglei Sanai Be Maso Changakle Ngarangi Tawngambido Mitmangda Chak Leptuna Chakluk Aduda Yingi Miting Ama Tauramlaga Hauzakta Thogol Amana Changsinduna Thamlakliba Chana Thaknaba Singdu Yinglaga Hairei Naralgi Dandi Oina Kaisum Sangda Thambani Masi Chaw Chadaduna Sirabadi Karina Tabada Konung Maisa Langani Lambadagi Lamle Ngahak Tumtharubana Haksangdo Khazaktang Tekhatcharakpada Ngairi Maisa Ama Loitringe Maisa Ama Langlabaso Maringjel Kanma Nupi Oibana Hauzik Phauba Hinglibani Mana Tumin Laikhibaduda Mamta Khidau Saugatna Amuk Hairei Charo Puraklibase Sirabadi Aibu Taina Pigi Haiganine Sanaibe Matasinade Adubu Chanaba Adu Thamlamlaga Nakanda Changsinduna Lepkiba Thogol Nupi Aduda Tanaduna Yingi Nupi Aduna Khut Ani Punsinaduna Maruluk Thana Leplibado Yamna Munna Yingi Karigino Makhut Ani Aduna Thak Thak Niklibadi Khalli Sanaibe Ma Masado Haipeta Laithokduna Mitmangda Thamkiba Khaiduna Purakpa Hirang Ama Ta Paikhatuna Manam Nammi Hainadi Manamdo Asoiba Hirangi Manam Natti Sanaibe Ma Phuk Hogolakle Pairiba Hirang Matum Ado Mamtagi Mitmangda Thangzalaklaga Hairei Nang Hana Chaw Wahaiduda Mamta Makhut Masa Maring Chattuna Yingi Sanaibe Ma Masado Laithoklaga Thogol Nupiduda Yinglaga Amuk Hai Manai Achanbi Mali Nangna Charabasu Kaide Wahaiduda Mamta Brangikda Saugalei Nahaki Dubo Aibu Badana Pigi Hotnaribra Nangbu Kadi Oidana Chanabadu Hu Hakani Sanaibe Makhanging Yingli Aibu Hu Pankibra Karigino Hu Palaglibade Chumnata Mahau Tamu Haibatani Ai Hu Happy Haikide Mamta di Propok Sagle Mahakpun nang ma haiduna aduk bebar yaudana nganglibadu tabada Asaubani henman kibana hairei Nakhoi kanale Lamke Pinupisi Paraga Chanabasi Illu Maringzel Mana Karabasu Sana Konung Ashidadi Achaubana Chaubani Awang Manangambani Saktina Miyuebagi Punsi Libliba Akiba Sangsar Oibana Mamtagi Ya Thang Tabada Thogol Nupi Singdu Changsilaga Sanaibe Mapu Laklani Inthukre Khudam Nakan Phaduna Makhoi Amana Hairang Singdu Namsinna Bohotne Makok Maru Haiduna Khangliba Mitte Ira Chinduna Chimba Chiksinaduna Khangliba Ibe Magi Matau Yingba Ngamdaba Thogol Singnon Thaduna Laineri Makhoi Mari Mangana Namsinduna Chiksiliba Chimbalado Segaide de Khakpa Makhei Phaktuna Hu Taiba Hairang Ado Namsingadore Mamta Nungda Pena Chiktuna Sirasanu Matagum Sanaibe Mabu Amuktang Khana Yinglamlaga Mamai to Lay Thorakpani Adobo Leplam Liba Misakto Ubada Khangprek Khang Tung Halli
ꯅꯨꯡꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯝꯇꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯈꯣꯟꯖꯦꯜꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯐꯥꯔꯝꯕ ꯊꯧꯒꯜꯁꯤꯡ ꯐꯠ ꯐꯠ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤ ꯂꯦꯞꯂꯝꯕ ꯎꯕꯗ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥ ꯅꯣꯟꯊꯗꯨꯅ ꯂꯦꯞꯈꯤ꯫ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯧꯒꯜ ꯑꯃꯅ ꯉꯥꯛꯄꯤꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯡꯁꯤ ꯂꯩꯃꯥꯏꯗ ꯀꯞꯇꯨꯅ ꯐꯝꯂꯤꯕ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯝꯇꯥꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯊꯃꯣꯏꯅꯨꯡꯗꯅꯤ ꯁꯥꯎꯔꯤꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯟꯅ ꯉꯥꯡꯕꯗꯤ ꯉꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯞꯊꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯜꯂꯤꯕꯁꯦ? ꯅꯤꯡꯊꯦꯝꯃꯛꯀꯤ ꯌꯥꯊꯪꯕꯨ ꯇꯔꯥꯏꯅ ꯍꯤꯛꯇꯣꯛꯂꯤꯕꯗꯣ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯟꯕ꯭ꯔꯥ? ꯃꯝꯇꯥ ꯇꯞꯊꯗꯦ, ꯂꯧ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯆꯦꯕꯦꯝꯃ, ꯃꯁꯤ ꯏꯆꯦꯕꯦꯝꯃꯒꯤ ꯏꯊꯧ ꯑꯣꯏꯔꯔꯣꯏ, ꯃꯃꯥ ꯁꯤꯖꯒꯤ ꯕꯤꯆꯥꯔꯅꯤ꯫ ꯂꯝꯍꯦꯟꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯂꯩꯕꯥꯛꯀꯤ ꯒꯝꯂꯥꯅ ꯊꯣꯝꯗꯨꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯋꯥꯟꯊꯍꯟꯈꯤꯕꯒꯤ ꯋꯥꯔꯤꯗꯤ ꯏꯆꯦꯕꯦꯝꯃꯅ ꯈꯪꯕꯤꯔꯔꯣꯏ꯫ ꯃꯗꯨ ꯅꯈꯣꯏ ꯈꯛꯇꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯋꯥꯔꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯔꯒ ꯕꯤꯆꯥꯔ ꯇꯧꯔꯕꯗꯤ ꯃꯗꯨ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯅꯠꯇꯦ꯫ ꯁꯅꯥ ꯏꯕꯨꯡꯉꯣꯃꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇꯒꯤ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯂꯒ ꯃꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯕꯤꯆꯥꯔ ꯇꯧꯏ ꯇꯥꯔꯕꯗꯤ ꯃꯃꯥ ꯁꯤꯖꯒꯤ ꯌꯥꯊꯪ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯦꯝꯒꯤ ꯗꯟꯗꯤꯗ ꯃꯃꯥ ꯁꯤꯖꯗꯤ ꯍꯤꯡꯈꯤꯅꯤ, ꯅꯍꯥꯛꯇꯤ ꯍꯤꯡꯒꯅꯤ ꯈꯟꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯪꯂꯤꯕꯅꯣ? ꯑꯁ, ꯋꯥ ꯌꯥꯝꯃꯤꯗ ꯏꯆꯦꯕꯦꯝꯃ꯫ ꯁꯅꯥꯈ꯭ꯌꯥ ꯏꯕꯨꯡꯉꯣ ꯂꯥꯛꯂꯒ ꯃꯔꯥꯜ ꯗꯟꯗꯤ ꯐꯪꯖꯈꯤꯕꯅꯤ ꯈꯨꯝꯒꯅꯤ꯫ ꯃꯗꯨꯗ ꯂꯥꯟꯗꯕ ꯑꯩꯈꯣꯏꯕꯨꯁꯨ ꯗꯟꯗꯤ ꯄꯤꯔꯕꯗꯤ ꯅꯤꯡꯊꯦꯝꯃꯁꯨ ꯍꯛꯃꯜꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩ ꯃꯄꯨ ꯁꯣꯛꯂꯛꯂꯕꯗꯤ ꯃꯁꯤ ꯅꯤꯡꯊꯦꯝꯒꯤ ꯌꯥꯊꯪꯅ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯨꯡꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥ ꯃꯝꯇꯥꯒ ꯑꯣꯟꯁꯤꯟꯅꯕꯗ ꯆꯠꯈꯤꯒꯗꯕ ꯄꯥꯡꯒꯜ ꯑꯗꯣ ꯄꯥꯝꯃꯨꯕꯅ ꯃꯥꯒꯤ ꯊꯧꯒꯜ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯒꯜ ꯏꯕꯦꯝꯃ, ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯁꯤꯖꯁꯦ ꯅꯤꯡꯊꯤꯅ ꯍꯨꯒꯠꯄꯤꯗꯨꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯅ ꯄꯨꯔꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯝꯇꯥ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯏ꯫ ꯅꯨꯡꯁꯤ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯃꯝꯇꯥꯕꯨ ꯁꯥꯎꯅ ꯊꯠꯂꯤ꯫ ꯃꯝꯇꯥ, ꯑꯩꯍꯥꯛꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯪ ꯑꯩꯕꯨ ꯀꯥ ꯍꯦꯟꯅ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯅꯪ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯋꯥꯍꯩꯗꯨ ꯃꯇꯪ ꯄꯦꯅ ꯆꯩꯊꯠꯂꯝꯃꯒ ꯅꯨꯡꯁꯤꯒꯤ ꯊꯧꯒꯜꯁꯤꯡꯅ ꯇꯞꯅ ꯆꯤꯡꯈꯠꯄꯤꯈ꯭ꯔꯦ ꯏꯕꯦꯝꯃꯗꯣ꯫ ꯆꯥꯗꯕꯅ ꯅꯤꯛꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯥꯡ ꯊꯥꯅ ꯄꯨꯕꯤꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯝꯇꯥ ꯆꯥꯛꯅ ꯁꯣꯜꯍꯧꯏ꯫ ꯂꯨꯋꯥꯡ ꯅꯤꯉꯣꯜ, ꯅꯪꯕꯨꯗꯤ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯔꯝꯅ ꯁꯤꯡꯊꯒꯦ ꯍꯥꯏꯕꯗꯣ ꯀꯪꯂꯩ ꯄꯨꯝꯕ ꯃꯃꯤꯠ ꯄꯦꯅ ꯌꯦꯡꯁꯅꯨꯀꯣ꯫ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯇ ꯂꯠꯅꯔꯨꯕ ꯅꯨꯡꯁꯤꯕ ꯂꯥꯎꯈ꯭ꯔꯕꯇ ꯈꯪꯂꯛꯏ ꯑꯗꯨꯉꯩꯒꯤ ꯁꯛꯍꯦꯟꯕꯤꯗꯣ꯫ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯁꯤꯔꯥ, ꯃꯗꯨꯁꯨ ꯑꯃꯨꯛ ꯍꯦꯟꯃꯜꯂꯤ꯫ ꯃꯤꯅꯨꯡꯁꯤꯅꯤ ꯍꯥꯏꯁꯤꯔꯥ, ꯃꯗꯨꯁꯨ ꯈꯔ ꯋꯥꯠꯃꯜꯂꯤ꯫ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯂꯔꯤ꯫ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯑꯍꯤꯡꯅ ꯑꯌꯨꯛꯀꯤ ꯑꯆꯦꯛꯄ ꯑꯣꯏꯗꯨꯅ ꯉꯍꯧ ꯉꯍꯧ ꯊꯣꯔꯛꯄꯅꯤ꯫ ꯍꯥꯅꯧꯅ ꯆꯣꯜꯂꯕ ꯂꯝꯄꯥꯛꯇ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯆꯠꯂꯤꯉꯩ ꯂꯥꯞꯇꯛꯅꯅ ꯎꯔꯛꯏ ꯃꯇꯥꯎ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡꯅ ꯃꯥꯒꯤ ꯉꯧꯔꯣꯛ ꯉꯧꯅ ꯐꯖꯔꯕ ꯁꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯅꯧꯁꯤꯡ ꯊꯠꯇꯨꯅ ꯄꯤꯖꯔꯤꯕꯗꯣ꯫ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ, ꯑꯣꯟꯈꯠꯇꯨꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯄꯥꯟ ꯂꯥꯟꯅ ꯆꯠꯀꯦ ꯍꯣꯠꯅꯩ꯫ ꯍꯥꯅꯧ ꯄꯤꯖꯔꯝꯕ ꯂꯨꯋꯥꯡ ꯑꯗꯣ ꯃꯊꯧ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯔꯥꯡꯕꯨ ꯎꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯞ ꯂꯦꯞꯄꯤ ꯈꯨꯃꯟ꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯏ꯫ ꯏꯆꯦꯜ ꯑꯗꯨꯒꯤ ꯃꯔꯥꯜ ꯀꯌꯥꯃꯨꯛ ꯂꯩꯗꯨꯅꯅꯣ ꯑꯁꯨꯛ ꯊꯤꯕ ꯕꯗꯅꯥꯝ ꯑꯃ ꯏꯟꯁꯤꯜꯂꯤꯕ? ꯅꯍꯥꯛꯄꯨ ꯊꯥꯖꯕ꯭ꯔꯥ? ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯧꯁꯤꯜ ꯑꯃ ꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯀꯪꯂꯩ ꯄꯨꯝꯅꯃꯛꯅ ꯅꯝꯂꯕꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕ ꯅꯍꯥꯛ ꯈꯛꯇꯪꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯐꯝ ꯊꯣꯛꯄꯅꯤ ꯈꯨꯃꯟ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯃꯛꯅ ꯀꯪꯂꯥ ꯁꯍꯔꯗ ꯂꯩꯔꯝꯂꯕꯗꯤ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯃꯃꯥꯏꯗꯨ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯃꯠꯇ ꯈꯨꯝꯕꯗꯤ ꯉꯝꯗꯦ꯫ ꯍꯥꯅꯧ ꯄꯤꯖꯔꯝꯕ ꯂꯨꯋꯥꯡꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫
ꯈꯨꯃꯟꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯧꯁꯥꯅ ꯃꯣꯠꯂꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯂꯛꯄ ꯈꯨꯗꯤꯡ ꯐꯪꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯅꯪꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯗꯅꯥꯝꯒꯤ ꯀꯣꯝꯗ ꯂꯪꯊꯕꯤꯔꯒ ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯇꯥꯕꯗ ꯃꯕꯨꯡ ꯁꯦꯂꯨꯡꯕꯒꯤ ꯊꯃꯣꯏ ꯀꯌꯥꯃꯨꯛ ꯀꯥꯏꯒꯅꯤ ꯈꯪꯗꯕ꯭ꯔꯥ ꯂꯨꯋꯥꯡ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯔꯕꯁꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯍꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕ ꯅꯣꯛꯏ ꯆꯨꯝꯃꯤ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏꯗꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯆꯥꯛꯄ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯀꯨꯏꯅ ꯉꯥꯡꯅꯅꯤꯡꯗꯦ ꯅꯤꯡꯊꯦꯝꯃꯛꯅ ꯂꯧ ꯇꯧꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯥꯂꯣꯏ ꯌꯥꯝꯂꯕꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯊꯧꯁꯤꯟꯅ ꯐꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯋꯥꯔꯤꯅꯤ ꯅꯪꯅ ꯀꯅꯥꯕꯨ ꯊꯥꯖꯕ ꯅꯍꯥꯛꯅ ꯀꯔꯤ ꯈꯟꯕ ꯍꯧꯖꯤꯛꯇꯤ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯦ ꯅꯤꯡꯊꯦꯝꯒꯤ ꯑꯣꯏꯈ꯭ꯔꯦ ꯀꯅꯥꯅ ꯁꯣꯛꯂꯨꯕ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯈꯨꯃꯟ ꯅꯍꯥꯛ ꯈꯣꯡꯁꯦꯜꯂꯨ ꯑꯇꯩ ꯀꯅꯥꯗꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯅꯁꯥꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯨꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯨꯁꯦꯜꯂꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯂꯒ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯂꯥꯞꯅ ꯏꯅꯔꯛꯄ ꯃꯥꯒꯤ ꯊꯧꯒꯜ ꯑꯃꯕꯨ ꯀꯧꯁꯤꯜꯂꯤ ꯊꯧꯒꯜ ꯃꯆꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯕꯒ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ ꯀꯝꯗꯧꯔꯤ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯀꯝꯗꯧꯔꯤ ꯂꯣꯟꯅ ꯊꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕ꯭ꯔꯥ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯊꯝꯂꯝꯃꯤ ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ ꯑꯁꯥꯝ ꯀꯣꯅꯨꯡꯗ ꯂꯩꯈꯤ ꯉꯁꯤ ꯍꯌꯦꯡ ꯍꯜꯋꯥꯏꯔꯛꯄꯒꯤ ꯃꯃꯤ ꯎꯖꯗꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯒ ꯋꯥꯈꯜꯗ ꯂꯥꯛꯄ ꯃꯃꯤꯒ ꯄꯨꯛꯅꯤꯡ ꯑꯗꯣ ꯄꯨꯕ ꯉꯝꯂꯛꯇ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯏ ꯖꯒꯣꯏ ꯏꯁꯩ ꯂꯦꯞꯇꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯀꯣꯂꯨꯞ ꯏꯁꯤꯛ ꯁꯤꯛꯂꯦ ꯉꯁꯤꯗꯤ ꯇꯨꯞꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯆꯥꯎꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯃꯆꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯝ ꯂꯦꯜꯂꯤ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯕꯗꯤ ꯎꯔꯨꯗꯦ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯃꯅꯥꯏ ꯊꯥꯕꯜꯂꯩꯗ ꯍꯪꯉꯤ ꯊꯥꯕꯜꯂꯩ ꯃꯕꯨꯡ ꯁꯦꯂꯨꯡꯕ ꯑꯗꯨꯕꯨ ꯀꯁꯥꯔ ꯈꯣꯡꯆꯠ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ ꯊꯥꯕꯜꯂꯩꯅ ꯈꯨꯝꯖꯩ ꯃꯆꯥ ꯏꯕꯦꯝꯃ ꯈꯤꯠ ꯋꯥꯕꯤꯔꯅꯨ ꯀꯩꯗꯧꯕꯒꯦ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯄꯣ ꯋꯥꯍꯩꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯨꯛꯊꯈꯤ ꯇꯥꯡꯂꯧ ꯃꯥꯗꯤ ꯂꯩꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯁꯪꯁꯥꯔ ꯎꯕ ꯉꯝꯖꯔꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯕꯁꯨ ꯍꯟꯗꯨꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ ꯈꯜꯂꯨꯕꯗ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯊꯤꯡꯒꯠꯈꯤ ꯃꯗꯨꯃꯛꯅ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯋꯥꯔꯧꯗꯕꯗꯤ ꯉꯝꯂꯤꯕ꯭ꯔꯥ ꯉꯝꯗꯦ ꯑꯗꯨꯃꯛ ꯋꯥꯔꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯂꯤꯕꯗꯤ ꯈꯨꯃꯟ ꯆꯥꯝꯃꯒꯤ ꯅꯨꯡꯉꯥꯏꯕꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯣꯂꯨꯞꯅꯤ ꯂꯩꯃ ꯀꯅꯥꯅ ꯁꯣꯛꯆꯒꯦ ꯐꯥꯎ ꯐꯪꯗꯕ ꯅꯤꯡꯊꯦꯝꯒꯤ ꯃꯣꯝꯄꯥꯛ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯤꯡꯁꯤꯡꯂꯛꯏ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯕꯨꯛ ꯇꯞꯅ ꯐꯔꯤꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯧꯖꯔꯤꯕ ꯊꯃꯣꯏ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯗꯥꯖꯔꯨꯔꯦ ꯂꯩꯃꯔꯦꯝꯕꯤ ꯀꯣꯂꯨꯞꯅꯤ ꯍꯥꯏꯔꯒ ꯃꯆꯦꯝꯁꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯆꯝꯕ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯪꯅꯤꯡꯕ ꯄꯣꯛꯏ ꯂꯨꯋꯥꯡ ꯅꯤꯉꯣꯜ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞ ꯇꯝꯅ ꯊꯤꯟꯕꯤꯔꯝꯂꯦ ꯅꯤꯡꯊꯦꯝ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯊꯣꯡꯖꯤꯜ ꯐꯥꯎꯕ ꯀꯥꯟꯁꯤꯜꯂꯝꯗꯅ ꯅꯨꯡꯁꯤꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯂꯝꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗꯅ ꯅꯤꯡꯊꯦꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯌꯨꯀꯣ ꯍꯥꯏꯔꯝꯂꯤꯕꯗꯣ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯦꯟꯈꯤꯅꯨ ꯍꯥꯏꯔꯝꯕꯅꯤ ꯇꯨꯃꯤꯟꯅ ꯆꯪꯉꯛꯂꯒ ꯑꯃꯨꯛ ꯂꯝꯌꯥꯏꯗ ꯐꯝꯃꯤ ꯐꯝꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗꯤ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯗꯨꯅ
ꯅꯨꯄꯤꯗꯨ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯥꯖꯥꯎꯁꯤꯡꯗꯣ ꯏꯆꯝ ꯆꯝꯅ ꯂꯩꯇꯦ꯫ ꯌꯦꯛꯇꯨꯅ ꯍꯛꯇꯨꯅ ꯁꯥꯕ ꯃꯨꯔꯇꯤ ꯀꯌꯥꯅ ꯃꯆꯤ ꯃꯤꯠꯌꯦꯡ ꯄꯤꯛ ꯊꯜꯍꯜꯂꯤ꯫ ꯂꯩꯔꯝꯕ ꯊꯣꯡꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯨꯅ ꯀꯥ ꯊꯨꯡꯅ ꯀꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯩꯂꯩ ꯂꯩꯗꯨꯅ ꯂꯥꯛꯄ ꯃꯤꯠꯌꯦꯡꯗ ꯊꯣꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯞꯂꯦꯞꯄꯤ ꯁꯅꯥ ꯏꯕꯦꯝꯃ꯫ ꯃꯈꯨꯠ ꯂꯦꯡꯕ ꯅꯨꯄꯤꯅꯤ, ꯈꯪꯅꯤꯡꯕ ꯎꯅꯤꯡꯕꯅ ꯍꯥꯟꯕꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯗ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯀꯥ ꯑꯗꯨꯗ ꯈꯣꯡꯌꯥ ꯑꯗꯨꯅ ꯍꯦꯛ ꯅꯦꯠꯄꯗ ꯏꯕꯦꯝꯃ ꯁꯅꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯗꯨꯛ ꯌꯥꯝꯕ ꯂꯥꯏꯔꯤꯛꯇꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯆꯥꯎꯈ꯭ꯔꯕ ꯀꯥꯖꯥꯎ ꯑꯗꯨꯒꯤ ꯋꯥꯡꯂꯕ ꯌꯨꯝꯊꯛꯇ ꯂꯩꯇꯦꯡꯒꯤ ꯃꯩꯉꯥꯜꯅ ꯆꯥꯎꯅ ꯊꯥꯜꯂꯤ꯫ ꯃꯥꯅ ꯆꯪꯂꯛꯄ ꯊꯣꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯀ ꯇꯥꯏꯅꯕ ꯊꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯞꯄꯗ ꯊꯣꯡ ꯑꯃꯁꯨ ꯎꯏ, ꯃꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯃꯥꯜꯂꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯌꯦꯡꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯆꯥꯎꯅ ꯊꯝꯂꯤ꯫ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯀꯥꯆꯤꯟꯁꯤꯡ ꯑꯗꯨꯗ ꯐꯖꯈ꯭ꯔꯕ ꯅꯨꯔꯥ ꯈꯨꯗꯣꯡꯂꯩ ꯑꯃꯁꯨ ꯈꯨꯠꯅ ꯌꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯔꯥꯡ ꯑꯗꯨ ꯎꯕꯗ ꯁꯅꯥ ꯏꯕꯦꯝꯃ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅ ꯄꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯈꯖꯤꯛ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯌꯥꯝꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯤꯠꯌꯦꯡ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯨꯗꯤ ꯌꯦꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯛꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯃꯆꯨ ꯍꯛꯄ ꯑꯉꯧꯕ ꯐꯤꯖꯪꯅ ꯈꯟꯖꯤꯜꯂꯤꯕ? ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯛꯏ, ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯛꯏ꯫ ꯃꯍꯥꯛꯁꯤ ꯕꯣꯟꯗꯤꯒꯨꯝ ꯂꯩꯔꯤꯕꯅꯤ ꯀꯥꯎꯗꯨꯅ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯑꯉꯧꯕ ꯐꯤꯖꯪ ꯇꯥꯞ ꯄꯥꯏ꯫ ꯃꯕꯦꯝꯃ ꯁꯤꯖ! ꯁꯅꯥ ꯏꯕꯦꯝꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯂꯦ꯫ ꯐꯤꯖꯪ ꯄꯥꯏꯔꯝꯕ ꯈꯨꯠꯁꯥ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯐꯩꯖꯥꯎꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯩꯖꯥꯎꯁꯨ ꯍꯥꯏꯐꯦꯠ ꯅꯣꯜꯂꯨꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯁꯥꯝꯗꯒꯤ ꯂꯥꯛꯄ ꯄꯥꯎꯅꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯇꯝ ꯈꯔ ꯁꯥꯡꯊꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯕꯦꯝꯃꯕꯨ ꯑꯁꯥꯝꯗ ꯄꯨꯔꯛꯅꯕ ꯁꯅꯥ ꯌꯥꯊꯪ ꯇꯧꯕꯤꯔꯛꯂꯦ꯫ ꯍꯧꯖꯤꯛꯃꯛ ꯅꯅꯥꯏꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯂꯣ꯫ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯆꯤꯟ ꯈꯨꯝꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯒꯜꯁꯤꯡ ꯑꯗꯨꯗ ꯇꯥꯏꯅꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯕꯨꯡꯉꯣ ꯑꯗꯨꯒꯤ ꯌꯥꯊꯪ ꯉꯥꯛꯄꯅ ꯄꯨꯟꯁꯤꯅꯤ, ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯜꯂꯤ, ꯑꯁꯥꯝ ꯌꯧꯔꯕꯗꯤ ꯃꯍꯥꯛ ꯀꯁꯥꯔꯒꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯅ ꯃꯔꯩ ꯌꯦꯠꯀꯦ ꯍꯣꯠꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯍꯪꯉꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯐꯩꯖꯥꯎ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯀꯗꯕꯅꯤ, ꯁꯅꯥ ꯌꯥꯊꯪꯅꯤ꯫ ꯏꯕꯦꯝꯃ ꯁꯅꯥ ꯐꯩꯖꯥꯎꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯐꯤ ꯃꯔꯣꯜꯒ ꯌꯣꯝꯗꯦ꯫ ꯉꯁꯥꯏ ꯅꯨꯡꯁꯤꯅ ꯏꯅꯧ ꯅꯧꯕ ꯐꯤꯖꯣꯜꯁꯤꯡ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯤꯔꯛꯂꯒ ꯁꯦꯜꯂꯛꯄꯗꯨ ꯅꯠꯇꯅ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤꯕꯗꯨꯗ ꯊꯣꯉꯥꯛꯄ ꯊꯧꯒꯜꯁꯤꯡ ꯑꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯀꯧꯁꯨ ꯀꯧꯏꯗ ꯃꯃꯥ ꯁꯤꯖꯁꯦ꯫ ꯇꯥ ꯐꯩꯖꯥꯎꯁꯤꯅ ꯃꯃꯥ ꯁꯤꯖꯅ ꯀꯧꯏ ꯍꯥꯏꯗꯅ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯂꯥꯛꯂꯤꯕꯣ꯫ ꯃꯤ ꯈꯔ ꯆꯤꯛꯄ ꯈꯥ ꯊꯪꯕ ꯁꯅꯊꯣꯡꯂꯣꯝꯗꯒꯤ ꯖꯇ꯭ꯔꯥ ꯇꯧꯏ꯫ ꯑꯁꯥꯝ ꯇꯝꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯣꯏꯗꯕꯅ ꯑꯗꯨꯉꯩꯒꯤ ꯑꯔꯤꯕ ꯍꯋꯥ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯔꯛꯂꯦ꯫ ꯊꯧꯒꯜ ꯌꯥꯝꯗꯦ, 2 ꯈꯛꯇꯅꯤ꯫ ꯐꯩꯖꯥꯎꯗꯤ ꯃꯥꯕꯨ ꯊꯤꯜꯂꯝꯂꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯌꯥꯊꯪꯅ ꯀꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯕꯒꯦ ꯍꯥꯏꯕ ꯈꯪꯖꯗꯕ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯊꯧꯒꯜ ꯑꯅꯤꯗꯣ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯁꯣꯛꯅ ꯃꯝꯃꯤ, ꯀꯪꯂꯩ ꯇꯨꯡꯈꯨꯜ ꯇꯥꯅꯈ꯭ꯔꯦ, ꯃꯥꯂꯦꯝ ꯏꯁꯤꯛ ꯁꯤꯛꯂꯦ꯫ ꯁꯅꯥ ꯏꯕꯦꯝꯃ ꯊꯃꯣꯏꯗ ꯅꯣꯛꯏ꯫ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯜꯂꯛꯂꯦ꯫ ꯑꯁꯥꯝꯕꯨ ꯌꯧꯔꯕꯗꯤ ꯀꯁꯥꯔ ꯃꯌꯨꯝꯗꯤ ꯃꯤꯀꯨꯞꯇꯅꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯋꯥꯈꯜꯗ ꯖ꯭ꯔꯤ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯣ ꯈꯪꯂꯦꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯨꯄꯥꯗꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯃꯊꯪ ꯀꯨꯝꯊꯈꯤꯕꯗꯨ ꯎꯕꯗ ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯥꯅ ꯀꯨꯝꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯛꯇ ꯂꯦꯞꯂꯝꯗ꯭ꯔꯦ, ꯑꯇꯩ ꯈꯔꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃ ꯂꯦꯞꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯟꯅ ꯃꯤꯠꯁꯅ ꯍꯥꯏꯐꯦꯠ ꯁꯣꯛꯆꯤꯟꯕꯒ ꯊꯧꯒꯜ ꯑꯃꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯣ ꯃꯥꯏꯊꯣꯡ ꯅꯛꯅ ꯊꯥꯡꯖꯤꯜꯂꯛꯂꯦ꯫
ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯅꯥ ꯏꯕꯦꯝꯃ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯝꯇꯥꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯂꯨꯔꯛꯅꯅ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯝꯇꯥ꯫ ꯃꯈꯨꯠ ꯑꯗꯨꯅ ꯆꯤꯝꯕꯥꯜ ꯈꯨꯝꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯝꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯁꯅꯥ ꯌꯥꯊꯪꯅꯤ ꯁꯥꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ ꯃꯅꯥꯛꯇ꯫ ꯄꯥꯡꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯑꯉꯝꯕ ꯃꯣꯏꯔꯥꯡ ꯃꯆꯥꯅꯕꯣ꯫ ꯁꯅꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯠꯅꯕꯤ ꯈꯪꯂꯨꯗꯕꯅ ꯃꯥꯒꯤ ꯀꯅꯥ ꯂꯩꯗꯨꯅ ꯍꯩꯔꯝꯂꯒ ꯍꯪꯂꯝꯂꯒ ꯆꯠꯄꯒꯤ ꯋꯥ ꯑꯃꯁꯨ ꯂꯩꯇꯕꯅ ꯃꯥꯗꯤ ꯅꯤꯡꯊꯦꯝ ꯌꯥꯊꯪꯅꯤ ꯇꯥꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯏꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯈꯠꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯤ꯫ ꯅꯍꯥꯛꯃꯨꯛ ꯊꯧ ꯂꯩꯇꯕ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ꯫ ꯊꯥꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤ ꯊꯠꯂꯤꯕꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃ ꯑꯃꯨꯛ ꯍꯟꯅ ꯍꯋꯥ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯝꯇꯥ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕꯅ ꯉꯝꯈꯩ ꯅꯤꯛꯂꯕ ꯄꯨꯛꯅꯤꯡꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯦ꯫ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯇꯟꯍꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯄꯨꯜꯂꯝꯕ ꯁꯝꯕꯨꯜ ꯖ꯭ꯋꯥꯏ ꯆꯥꯏꯊꯔꯛ ꯌꯥꯝꯂꯕ ꯁꯝꯂꯥꯡ ꯍꯤꯛꯊꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯄꯟꯈꯩ ꯌꯧꯔꯕ ꯃꯝꯇꯥ ꯀꯔꯦꯝꯅꯗꯨꯅꯁꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ? ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯕꯦꯝꯃ ꯑꯩ ꯂꯦꯡꯁꯤꯜꯂꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯪꯅ ꯃꯄꯨ ꯑꯣꯏꯕꯒꯤ ꯅꯇꯤꯛꯂꯥ? ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯍꯨꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛꯅꯣ? ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯣꯏꯔꯥꯡꯁꯥ ꯑꯃꯅ ꯅꯤꯡꯊꯦꯝꯕꯨ ꯈꯨꯗꯨꯡ ꯆꯟꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯗꯤ ꯃꯝꯇꯥ ꯑꯩ ꯍꯤꯡꯂꯤ ꯃꯈꯩ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯑꯩꯍꯥꯛꯁꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯕꯦꯝꯃ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯖꯕ ꯇꯥꯔꯦꯗꯅ꯫ ꯌꯦꯛꯅꯕꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯕꯗ ꯀꯤꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯖꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯑꯗꯣ ꯊꯣꯛ ꯍꯥꯏꯒꯠꯇꯨꯅ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯥ ꯑꯗꯨ ꯅꯥꯔꯨꯝ ꯐꯥꯎꯅ ꯍꯥꯏꯒꯠꯇꯨꯅ ꯃꯝꯇꯥꯅ ꯃꯥꯕꯨ ꯊꯥꯈꯤꯕ ꯈꯨꯕꯥꯛ ꯑꯗꯨꯒꯤ ꯁꯥꯍꯨꯝꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯁꯥꯍꯨꯝꯗ ꯃꯝꯇꯥꯗ ꯍꯟꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯒꯜ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯝꯇꯥ ꯏꯕꯦꯝꯃꯁꯨ ꯉꯥꯡꯁꯤꯟꯈ꯭ꯔꯕ ꯈꯖꯥꯏ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯍꯤꯛꯊꯔꯕ ꯁꯝꯂꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯝꯇꯥꯔꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯗꯤ ꯏꯀꯟ ꯀꯟꯗꯅ ꯈꯨꯝꯂꯛꯏ꯫ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ: ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯆꯤꯡꯉꯨꯕꯅ ꯊꯥꯕ ꯂꯝ, ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜꯅ ꯀꯣꯏꯁꯤꯟꯕ, ꯃꯣꯏꯔꯥꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯥ ꯃꯥꯏꯀꯩ ꯉꯥꯛꯂꯝꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯩꯗꯤꯡꯉꯨ ꯃꯍꯥꯛꯀꯤ ꯃꯁꯨ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯂꯝꯂꯥꯂꯛꯄꯤ ꯅꯪꯒꯨꯝꯕꯅ ꯈꯨꯄꯥꯛꯅ ꯊꯥꯕꯗꯤ ꯅꯠꯇꯤꯛꯂꯥ? ꯅꯍꯥꯛꯀꯤ ꯆꯝꯖꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯐꯕ ꯀꯔꯃ ꯇꯧꯗꯨꯅ ꯍꯧꯔꯛꯐꯝ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯑꯐꯕ ꯊꯧꯔꯝꯗ ꯅꯍꯥꯛꯀꯤ ꯅꯔꯝꯗꯝꯗꯨꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯧ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯕꯨ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯂꯒ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯖꯕ ꯁꯥꯏ꯫ ꯅꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜ ꯑꯗꯨꯗꯤ ꯈꯨꯔꯨꯝꯗꯨꯅ ꯄꯤꯔꯐꯥꯎ ꯂꯧꯕꯤꯒꯗꯕ ꯅꯕꯦꯝꯃ ꯁꯅꯥ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯑꯃꯅ ꯄꯣꯏꯔꯩ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯪꯂꯩ ꯁꯅꯥ ꯄꯨꯡ ꯃꯌꯣꯜ ꯑꯁꯦ ꯏꯈꯨꯠꯃꯛꯅ ꯃꯩ ꯊꯥꯗꯣꯛꯂꯝꯒꯦ꯫ ꯃꯝꯇꯥ ꯁꯥꯎꯕꯅ ꯊꯛ ꯊꯛ ꯅꯤꯛ ꯃꯄꯤ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯛꯂꯦ꯫ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯒꯅꯤ ꯈꯟꯅ ꯊꯧꯒꯜ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯅꯈꯣꯏ ꯇꯥꯔꯕ꯭ꯔꯥ? ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯀꯪꯂꯩ ꯇꯨꯔꯦꯜꯗ ꯊꯥꯗꯈꯣ꯫ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛ ꯑꯁꯦ ꯃꯕꯦꯝꯃ ꯀꯅꯥꯒꯤ ꯃꯥꯏꯀꯩꯗꯅꯣ ꯈꯪꯖꯁꯅꯨ꯫ ꯏꯔꯥꯛꯅꯗꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯃꯁꯤ ꯂꯦꯡꯒꯅꯨ꯫ ꯍꯛꯆꯥꯡ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯀꯪꯂꯩ ꯇꯨꯔꯦꯜꯗ ꯂꯝꯁꯤ ꯁꯤꯍꯜꯂꯨ꯫ ꯌꯥꯊꯪꯅꯤ ꯀꯛꯄ ꯌꯥꯗꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜꯅ ꯂꯝ ꯌꯧꯅ ꯈꯥꯔꯕꯁꯨ, ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥꯅ ꯉꯝꯈꯩ ꯌꯧꯅ ꯂꯩꯔꯕꯁꯨ, ꯑꯉꯝꯕꯅ ꯉꯝꯕ ꯂꯝ, ꯑꯁꯣꯟꯕꯅ ꯁꯣꯟꯕ ꯂꯝ, ꯅꯤꯡꯇꯝꯕꯒꯤ ꯃꯍꯥꯎ ꯐꯪꯗ꯭ꯔꯕ ꯐꯥꯖꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯉꯝꯕꯁꯤꯡꯒꯤ ꯈꯣꯡꯌꯥꯅ ꯅꯦꯠꯈꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯤꯜꯂꯛꯄ ꯄꯨꯡꯂꯣꯟꯒꯤ ꯇꯥꯟꯊꯥ ꯑꯗꯨꯗ ꯈꯨꯊꯦꯛ ꯇꯝꯂꯤꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯍꯨꯞꯆꯤꯟꯗꯨꯅ ꯑꯄꯥꯝꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯌꯥꯊꯪ ꯉꯥꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯂꯝ ꯌꯧꯈ꯭ꯔꯦ ꯃꯝꯇꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯉꯝꯈꯩ ꯅꯤꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯍꯥꯛ ꯈꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯇꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯅ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗ ꯉꯥꯟꯕꯤ ꯊꯥꯕꯜ 100ꯗꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯇꯨꯔꯤꯒꯤ ꯁꯪꯁꯥꯔꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯤꯇꯝ ꯑꯣꯏꯅ ꯂꯦꯞꯂꯔꯕꯗ
ꯃꯝꯇꯥꯒꯤ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯕ ꯋꯥꯈꯜꯅ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗ꯭ꯔꯦ꯫ ꯁꯅꯥꯏꯕꯦꯝꯃꯗꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯈꯟꯅ ꯅꯤꯡꯊꯦꯝꯅ ꯍꯪꯂꯕꯁꯨ ꯀꯣꯅꯨꯡ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯗꯤ ꯎꯗꯦ ꯍꯥꯏꯅ ꯂꯩꯕ ꯌꯥꯅꯕ ꯊꯑꯣꯏꯅ ꯀꯣꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯂꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯦ꯫ ꯊꯧꯒꯜꯁꯤꯡ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯆꯠꯂꯨꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯐꯝ ꯃꯨꯜꯂꯒꯗꯕ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨꯁꯨ ꯀꯪꯂꯩ ꯇꯨꯔꯦꯜꯗ ꯊꯋꯥꯏ ꯊꯥꯔꯝꯂꯒꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯆꯪꯉꯛꯂꯦ꯫ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯥꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯧꯒꯜ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ, "ꯑꯄꯥꯝꯕꯤ ꯑꯍꯜ, ꯃꯃꯥ ꯁꯤꯖ ꯀꯣꯂꯨꯞꯇ ꯍꯧꯖꯤꯛꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯣ, ꯁꯅꯥ ꯌꯥꯊꯪꯅꯤ"꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯝꯇꯥ ꯊꯋꯥꯏ ꯏꯁꯥ ꯁꯥꯔꯨꯗꯦ꯫ ꯆꯨꯝꯅꯇ ꯃꯃꯥ ꯁꯤꯖꯅ ꯀꯧꯕꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯃꯃꯥ ꯁꯤꯖ ꯀꯣꯂꯨꯞ ꯌꯧꯕꯒ ꯏꯕꯦꯝꯃꯗꯣ ꯑꯊꯣꯠꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯃꯥ ꯁꯤꯖ ꯈꯨꯔꯨꯝꯖꯒꯦ ꯆꯪꯂꯛꯏ꯫ ꯊꯣꯉꯥꯛꯄ ꯊꯧꯒꯜ ꯑꯗꯨꯅ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯃꯝꯇꯥ ꯂꯨꯛꯊꯗꯨꯅ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯔꯦ, "ꯈꯨꯔꯨꯝꯖꯔꯤ ꯃꯃꯥ ꯁꯤꯖ, ꯅꯃꯧ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯏꯊꯣꯡꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯝꯇꯥ ꯂꯦꯞꯂꯝꯂꯤꯕ ꯃꯍꯥꯛꯄꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯅꯤꯡ ꯅꯤꯛꯈꯤꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯇꯨꯡꯍꯜꯂꯤ꯫ ꯊꯋꯥꯏꯒꯤ ꯃꯔꯨꯞꯀꯨꯝ ꯀꯣꯟꯁꯤꯜꯂꯤꯕ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯏꯟꯅꯐꯤꯗꯨ ꯍꯥꯟꯅ ꯎꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯁꯨꯛꯂꯕ ꯄꯤꯁꯨꯝ ꯑꯅꯤ ꯃꯃꯥ ꯁꯤꯖꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯒ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝ ꯐꯪꯗꯕꯒꯤ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯃꯥ ꯁꯤꯖꯒꯤ ꯃꯥꯏꯊꯣꯡꯅ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯇ꯭ꯔꯕꯗ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯝꯇꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡꯅ꯫